aduk pukchen pikpa aduk minungsi yaudaba ichemse nangi na naw yairi mana ichemse gi laman soidna khumjarake ko lairi paktagi amukta dilechil pomai hangdring thabira ko Chatkribadu yairi mani madu ubada chensin duna laleibana yairi magi makhudang du tap phai aduga ping na hairi karigino nangna aibu uraga cheli bade nang aibu khangdru yairi ma aine ai nangi dala leibani yairi ma aibu uraga nangna sakhang da bugam tawriba karigino yairi ma laleibagi makhutu kanthorei aduga hangliba wahangi paukum mikup tapire sorry kana oibirabano ai khangzade warobino ama oirabasu ai siyaudribasa makhoi gi marai bak thebani hirei masu ai na hatok pikredana ai na jel dai nan thorak labani na ai na kari torokpage haibada mami tu thitna ujaragane yerima nang nai bu singna basu sai Sindam Brindabonda laigi to laido tongduna chalo ko nangsu nachegi na tung inaduna Imase pamo noi bu kadai de laibage aina kauri base tadrabo imase sintoi ba ijemse bu kari moire sikhe Sintoi ba machem si bu konchinduna kablai ichemse kablanu se ai ichemsi na kablaga karamna yingduna laigane nupa oina poklaga nupa thokpa ngamdraba isa ichemse nangina khutta hatok piro ai se pabungi matik chadraba macha nupa ne Yambucha aine langlene yamung chabo aina ngai be yaba ngai chare punchi se ngai be gi awa su kautuk tuna yamung cha da bulai ning oi jatuna lakla bane adu boi bani sa laibak ti tantra ba haibu oi ramal ai bo waro bi ganu ko se ai lo gi barto ne yamung cha ngana lak piu ko adu ko yamung cha na sinabi ba yamung cha gi gari sa ai gi famda magi mafam lei tramal yamung cha da amuk sinna jareke langle nangi lohongbagi dolgi makonchina nangi yamung cha gi thamoi se saruk lesing thokna thugai re langle yamung cha na nokna Nangki ai fana ba khanja duna punchi se len khragi ko yai favita oyu ko nang de langle awa bacha mane yamung chagi saru oy hoke nungai bali singdi nang ta gi saru oyu ko lai bak phabe